Hayeng Mars Nippon dagi taramatoi fawgi manungda Myanmar macha 𝗬𝗣𝗣𝗥𝗣𝗔 Imphal International Airport dagi helicopter na more tana puraga yumlo naba Myanmar gi tamuda leibak tugi authorities singda khutsinagadauri Myanmar National 𝗬𝗣𝗣𝗥𝗣𝗥𝗣𝗧 ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯃꯔꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯆꯪꯅ ꯗꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯧꯈꯤꯕ ꯃꯥꯔꯆ 5ꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯅꯦꯜ ꯁꯤꯡ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯕꯨ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯃꯣꯔꯦ ꯇꯥꯅ ꯍꯦꯂꯤꯀꯣꯞꯇꯔꯗ ꯄꯨꯕꯒꯤ ꯑꯆꯪꯕ Manipur Lengaki Transport Department na puthoknaba khangali loinana Myanmar National 𝗬𝗣𝗣𝗥𝗣𝗥𝗣𝗧 asi immigration officers orriba SDPO Moregi khuthangda tamuda leibak adugi authorities singda sinabagi thabak asi pangthoknaba Manipur Police ki officers singi team amada sinakre hari karigumba Myanmar National sing asigi maraktagi India ki territory manungda Nanthok chain kiba yaraklabadi makoibu warrant yaudana hekta faba yagani aduga manak nakpa police station amada panthaba tawdana sinagadabani hainasu order asina khangale asumna nanthok naba honabada faraba miyoi sing adugi mathakta IPCC ki section 224 padur mathau taba thabak lokhatkadabani hari IGAR South su Technopole District DC amasung SP ga mathau taba mating pangna bawafam su khangan khre hari Myanmar gi authority da sinagadauba Sinakhiga dauba makoigi national 𝗬𝗣𝗣𝗥𝗣𝗥𝗣𝗧 manuda nupi yankhai mathoi angang manga amasung nupi ngapigani nupa kuni thoi yauri makoi asi helicopter ge trip tare lak thokna more da pairaga thingani hari